Indigenous Tribal Leaders Forum Itlf na Meitei Singna buffer zone da Lansinlakpagidamak Akanba Mawongda Yaningdaba Phongdorakli. Itlf ki Secretary Information and Publicity ki Fampuriba Ginza Waljong na Kutyek Biduna Thadarokpa Cherol Amada buffer zone da nakal animak na Layriba Athingba Singnam Kaiduna Changnaba Honaba Haibasi Irang Asi Nauna Hohanaba Honaba Kapangkakni Hariba buffer zone sing Asida Pokhaiba Taba Potlam Sing Sakhangdaba Singna Thamle Pokhaiba Yaba Potlam Sing Sakhangdaba Singna Thamle Habiki Pau Fangle Thawong Asi Christmas Mayada Micham Miyamda Mi Baiba Fauhanba Thawongni Christmas ki Tha Asi Kuki Jo Singi Khwaidagi Sengba Tha Ama Oidibani Tha Asigi Manungda Kian Khanghaliba Singi Mayokta Haying Ayuki Pung Taramatoida Dorvungda Kuki Zo Community Angang Ahan Sing, Civil Society Organizations Sing Amadi, Church Leaders Singna, Buffer Zone Lansinba Thingbinaba Amadi, Ing Tapa Leiba, Ing Natapna Leiba, Hariba Demand Sing Asida Yung from Ojina Wakan Mi from Ama from Gani Hari.